Dear Manipur YouTube channel na swing bir mayam pum na po amukah na taram nopsari ahan badayam na maru iba pawam update thamjage palen mana ke monoida kuki militant sing na nongmai kapsin dona landara kre miyam ga AR gi marak tamuk na bada micham ama sire humdra he na sokle kuki manga siram lagani thajanari ngasi ayuk pung taruk ka makai rom tabada palen gi nongpuk thang basing thakta leiba molnai village dagi kuki kulai pai basing na palen mai kai rom da nongmai round kaya kap tuna landarak badagi security forcing na handuna akan mamong da nongmai kap na kre nongmai kap na re hai bagi pauta badagi mai kai kaya dagi lakpa miyam na mafam adu da sangsin na hon na bada Assam Rifles kamuk na badagi nongmai kap thor pada misam ama sire ahum na sok apan nang kre Assam Rifles na kablak badagi panduna laikhidrawa mi adugi maming yengkhom jiten chahi nifuga manga kaksing Sumnam laikai jagini hairi pawasina hairi badi palen gi molnoi village tagi kuki militant sing nongmai kapsin done attack sa thrak padagi pauta badagi mafam adu da sangsin na hon na bada palen manaki Bijoypur da Assam Rifles na third padagi miyam amadi AR gi marakta saun muk na bathoki miyam na Assam Rifles na khari barricade sing nam khai done chang na hon na rakada Assam Rifles ki mai kai dagi nongmai round kaya ka pagaloina na lathi charge tor padagi jiten nongmai na panduna laikhi dabani atopa thongam angaucha sahi ni fugu humdoi thawal wangma taba mathak tagi amasu nongmai na panbadagi Rajmedi city da laikanaki loina na lathi charge tawdagi me humdra rom sok padagi kaksing gi jiban hospital da laikanaki bani hairi miyam ga AR ga mukna badu da AR gi gari kaya amasu kaya toy kaya thoki commando amadi AR gi marakta su sauna sok apan thoki miyam gi irang hen kanchilak paga loina na palen manaki kurau pokpi da leiba kuki gi khul ama miyam na mai thaki miyam gi irang adu kanchilak pana maram oiraga AR amadi police na tear gas cell kaya kapki soklaba miyoi sing asigi manung da miyoi traga mathoidi nongmai na pan bani hairi atopa miyoi manga amagi phibam diluri ngasi gi nongmai kapna kiba adu da kuki manga hen siram lagani haina su thajanari mathang update asna thamari phajilaklaba irang asibu loisindana leibagi mayokta ngasi mahum kaya da ifiji sing mai thakre Kuki kulai pai basing na mitay sing da leptan nongmai kapsin duna attack just raklaba su center amadi state lengang action amata lawkhatana lei babu yaning da phongdok tuna ngasi ayuk peace and integrity committee kiamgai na sinduna kiamgai palhan bida leibak asigi prime minister Narendra Modi union home minister Amit Shah chief minister N Biren amadi BJP gi state president S Sardagi PJ mai thakre Amarom da Imphal East ki Singaron Tezpur da maira pai bising sinduna ngasi nungtin prime minister Narendra Modi amasung home minister Amit Shah gi mitam mai thaduna hojik India government na Manipur gi mitai sing di yengliba achan mirai nai bagi thawung yaning da butuna protest tauki mai thaba du da saruk yakhiba Singaron Tezpur maira pai bagi secretary S Thajaman bina Manipur government amasung central government anina irang asi loisiluna trabadi civil war soidana laklagani haina supongdoki amarom da Patchoi part 3 apunba maira pai bina su Patchoi part 3 main road thoklak tuna prime minister Narendra Modi home minister Amit Shah amadi chief minister N Biren amadi BJP gi president A Sardagi EPG mai thaki hairi aduga top update amana lingjen manadrabadi apun bagi saktam ngak pangamloi hojik oiriba Manipur gi luraba tanja asda leibak miyam ga yaifuna bagi tamakta thawgai pangliba civil society organization CSO singi marakta amana amabu thajana daba amaga amadi hunnangang na bagi thong sing chat thaba uba phangnakliba se leibak thibani lawi leibak ki apunba saktam thugai na ba mapal leibak tagi sanglakhiba mitop sin cookie zone narco terrorist sing na mitai kunai da landarakhiba thamari henjilak daba phawada India amasung Manipur lengang wathuk asi waroisin purakna ba hotna ba uba phangdri amaram da landarak bagi sang nongmagi Kansil lakhiba asina maram oiraga apun bagi saktam ngak pangam laroidra hai bagi mi paiba lairakhiba dagi apun bagi saktam ngak naba chen chongliba miyam gi marakta penna daba amadi thajaba thamnarakta badagi wathok lairakli ireibak miyam gi yaifana ba amadi apun bagi saktam ngak nabagi damakta matam kaya gi mamang dagi chen chonglakhiba mangjin thaba tongan tongan ba CSO singi lusing ba singa si sumarai bak ki apun bagi saktam ngak nabagi damakta aset pa phirep ka loina na chen chong ba lep laitri adubu apun bagi saktam thugai na ba sanglakhiba mireibak macha lamhen tu hen ba terrorist sing na landarakhiba maithiba pina ba apun bagi pangal da lanthing na bagi mohotta miyam gi marakta thajna da bagi kholaw mapan thoklak liba asina maram oiraga yekna ba sing khungcha ba lawkhina ba maram oidana ba hona pham thoki aikhoi gi miyam marakta thajna da ba apun bagi pangal laitraba masel gi marakta yengthina ba amadi magi aning ba pam ba lom da satna khiba tarbadi yekna ba sing khudungcha ba lawna bagi maram oikhini lamlan ba ku kisingna yumdang bana kainai ba lawmapu yongna tan bagi thodok cha thaduna nacha lawtho isa sumge haina landarak tuna namlo langi loikham naidraba lan chathrakliba si maithiba pina hotna bada miyam gi marakta
apunbagi panggal unity semgatpa mathau tai leibaki apunbagi saktam ngaknaba amadi miyamgi punsi kananaba lanthengnabada machoi taba lantheng chatharabadi apunbagi saktam ngakpa ngamdabagi maram oirakloi hainingai leite aikoigi marakta ahalna angangbu usittaba aduga angang ahalsingbu matamga chatnabi khangdabani haitabani haina lumna launadabagi machat ama leibugumna ariba loop natragna organization singbu nauna thoklakpa organization singna ikai khumnadaba natragna lumna laudabagi thawong chathanarabadi puwari khungaunabagi thawongga pangkhaknabada natana apunbagi pangalda akaiba toknabagi maram oirakloi hainingai leite mathak thongbasingna makha thabasingbu ikai khumnaba amadi makha thabasingna su mathak thongbasingbu nolukna chatpa haibasi taksi khasigi khwaidagi wangbo machatni adubu ikhoigi mitai khunaigi manglam chattagi leirakhiba taksi khasi asi masasing adu ngasigi miron na maru oina nahasingi marakta mangtharakpagi mami chauna uba phanglaklibasi leibak thibani hojik thokliba irang chin kuki jo narco terror singna manipur gi apunba saktam singna duna kuki nation ama sembagi pandamda war crime sing chatharagliba asidagi ngak thoknaba amadi makhoibu takthok khinaba lanthengnabagi chathariba asida anauba loop sing leptana semgatna rakhiba amadi maselgi marakta thaznadabagi hunnangangnabagi thawngsing chatharakliba asina maram oiraga apunbagi pangal mayeng taraknabagi maram oibada natana yeknabasingna khudungchaba laukhinabagi maram oiraklibasi thokannadanaba miyamna iribaki apunba saktam amadi punsi kanjanaba apunbagi pangalda sagatminaba mathau